Lakhipuronline puthokchaba April gi tang 28 Sagolse numit ki Khomjinba Pao tabirase. Ahanbada maruiba Pao Anoba Nursing College Chamaga Yankaitere Linkhanabagi Ayaba Kendra gi Mantri Mandalna Ayaba pikre. Silchar town na konba mafam kharada ain kaina sajilamba sing JCB na krathokre. Milal mayai loisang Kanglaipak Manipurna Milal Assam Panagi Luching Purelda Thodang kusinakre. Mitay na Hindu lining laudringay gi angan mamatamda palamba masak thokpa ningthausingi mitam mafam chaba yenglaga khenbiyo haina sikona phongdorogli. Bharatiya Paramparik Krida Mahotsavta Assam Thangta Association gi mihut sing saruk yakre amasung District Level S Babaton Singh Memorial Volleyball Tournament makha chathari. Haujik mapung oiba pau tabirase. Anoba Nursing College Chamaga Yankaitere Linkhanabagi Ayaba Kendra gi Mantri Mandalna Ayaba pikre. Haujik leiriba Medical College singda lupa crore lising amaga changmaga humbutara gi senpam amaka loinana Anoba Nursing College Chamaga Yankaitere Linkhanabagi Ayaba Mantri Mandalna pikre. Laibak asida nurse ki masing hengalhanabagi khongthang amada Pradhan Mantri Shri Narendra Modi na Luchingba Cabinet Committee on Economic Affairs na lising ani gatara marigi matungda linkhatkiba Medical College singda Anoba Nursing College Chamaga Yankaitere Linkhanabagi Ayaba pikre. Khongthang asina chahi amada chaurakna nursing graduate Lising Taramanga Chatret Hengadhangani Hairi Masina Chakhatriba Jila Singh Amadi Raja Singh Union Territory Singda Magun Laiba Michang Mikai Naidana Nursing Education Panghanba Hengalagani Project Asiki Apun Basenpam Lupa Crore Lising Amaga Chatret Yankhaini Hairi Thaurang asina ana laing lamda lamit tumit amadi kungang sahar ki marakta lairiba thong mana daba kaya dubu kokhan na ba pandam thamlei amasung nurse marang kaina lahenduna chakhatriba mafam singda ana laing ki thabak pakala lagani hairiba nursing college sing linkhatpa sina haksel gi lamda matik chaba mioi singtha bayana hengala lagani masi laibak sinba thungna paikhaliba universal health care gi saruk amani amasung National Skill Development Council na malema madi laibak asigi agency singa punna thabak tawminare haujik leiriba medical college singi manungda nursing college sing linkhatpa sina haujik sizinariba infrastructure skill lab sing clinic ki kudongchaba sing amadi oja sing mapung phana sizinaba yagani Thaurang asina nurse tamliba mahiroi singda hena phaba clinical exposure phanganma ngamgani amadi medical college singda layeng liba anaba sing hena phaba layeng amadi seva phangani project asi mathang chahi ani gi manungda loisinanaba sarkarna thaurang tore Silchar Sahar da ain kaina sajilamba sing Kasar District Administration gi maike de gi ngarang takthokpagi thabak chathakre ngarang jumsa kaisanumit Silchar Sahar gi manung chanbada Sanjoy Market ki thangnaba lambi ki mapanda saba yumkai amadi dukan chingba sing Kasar Jila Administration ki maike de gi takthokpagi thabak pangthokre jam khraba police ki mioi sing amadi municipality ki miut sing alonana pangthokiba takthokpagi thabak atuda JCP season ain kaina sajilamba mafam sing takthokhi Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road Silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng jari chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile number 9435070286. Mitei Irol Iek Loina Silon Apun Balup Milal Mayai Loisang, Kanglaipak Manipurna, Handakta Nauna Semkiba Milal Assam Panagi Luching Purel, Seram Herajit ki Thodang Kusinakre, Milal Kanglaipak ki Luching Purel, Khaidem Ingocha Mitei, BP Waikhom Gozen Mitei, Secretary Nongmai Lembi Leima, Amadi, Maibam Indrajitna, Assam Panagi Luching Purelda, Milalgi Oiba Thabak Thorom Singh, Assam da Maipakna, Pangthok Nabagi Achet Pathajabagalunana, April gi tang 16 Kusinakre.
Makhatana Assamda Mitei Mayek Paksana Tamba Honanabagi Warisu Sanakre Hairi Assam Panagi Luching Purel Seram Herazirna Assamgi Kunkunda Mitei Amasung Mitei Pangalna Kundaba Kunsingda Mitei Mayek Asi Kangananaba Milal Assam Panana Atuba Matamda Honaragani Hairi Hiramasida Milal Kanglaipangna Mateng Pangpinaba Haijakibada Kanglaipaki Luching Purel Kaidem Ingocha Mitei Nasu Angamba Thakta Mateng Pangani Haibagi Thajaba Pirakre Hairi Nungairaba Pao Kanagumana Masa Masagi Dukan Singda Mini ATM Thamning Balairabati Mini ATM Gidamak Pao Pauna Birabu Haubam Communication and Services Mobile number 7002 786 983 da Pao Pauna Bio Miteina Hindu lining laudringai angat mamatam da palamba masak thokpa ningthau singi mitam apam saba yenglaga kinbiu haina sikona fongdoragle adungai gi kanglaipak ngasi gi Manipur gi yelhomi mitei furup asigi manat amasung lining gi top top masak laijaragi adubu laibak thibadi mitei ayamba Hindu lining laukibadagi furup ki chanarol amadi puarida maring warang ba horakhi masigi matungdagi di tapna aikoi thauna phaba ningthorel kaya gi wari singbul akau pare chalakhi aduna mitei na Hindu lining laudringai gi angan mamatamda palamba thauna phaba mitei ningthau singi mitam mafam sabe yenglaga athuba matamda Hojik Pali Belenga Kasina Kinana Bahona Biu Haina Southeast Asia Cultural Organization Sikogi Publicity Secretary Thangzam Inauchagi Cherol Amata Fongdoragli Cherol Asina Hai Mitei na Hindu lining laudringai gi matamda palamba apun ba ningthau masingna Hindu lining lauraba matungda palakiba ningthau masingdagi yamna helibani ngasigi mirolna akau parei chankraba tabunungdat laikraba matamamada mitei na Hindu lining laudringai da karam ningthorel singna thauna leina palambagi haibasi hojikti kanamatana ningsingnadre kanamatana thidoknadre masi matamadugi thauna phaba mitei gi I asengba ningthau singbu miraibagi thabakni hairi Hindu lining laudringai gi mitei ningthau sing aduna tauramba singthaba yaba thabak thorong kya angakpa phangna leiribani makhoi sing adugi maramda khana nainaba mifam che pathokpa asina chingba kaya ama paikhatpa yai hairi cherola sina makhata na hai anganba matamda Southeast Asia ningtamna thauna leila palamba adungai gi mitei ningthau sing adubu kawhallaga thaidoklaga amadi namtharaga thambadona tauribasi hojikti mitei khudingmak mikap thoklabanina makhoi gi damak saktam mitam khinpham thogi makhoi gi mafamda ngamjaba hailei mana matang katpham thogi haibasi sikogi achetpa wakhalone hairi maramatuna sikogi maigedagi tangai fadana hojik pali belenga kasigi mafamda amadi leibak miyamgi mafamda aikhoigi haukraba mitei kingdom asibu lingkhat piramba chesil halamba Hindu lining changringai gi ningthorel kharagi saktam sing mafam chaba yenglaga athuba matamda khinnanaba hojik pali belenga kasigi pungning chingsilakli Mamangi chahi singda pangthokpagum Jiribam gi uchathol leiba 87 Battalion CRPF na sinduna voluntary blood donation camp ama blood center Silchar Medical College and Hospital Silchar gi matenga loinana ngarang STC complex uchathol Jiribam ta pangthokre CRPF personnel marifutarana Idan Taukiba Thoromasida Huidrom Premjit Mitei Commandant Hojikna DIG Officer Singh CMO 87 Battalion CRPF ki staff Singh Dr. Taranithoi Amadi Blood Bank Silchar Medical College and Hospital Silchar ki staff Singh Sarukjaki Haukiba April ki tang kunmathoi amasung kunithoida Orissa gi Central University da pangthokiba Bharatiya Paramparik Krida Mahotsav da Thangta Federation of India gi oina Assam Thangta Association ki General Secretary Raju Singha Kasar District Thangta Association ki President KH Buddhachandra Singha amadi Coach NG Osini Singha ki luching makhada official amasung player taramathoi gi team amana sarukyaki hairiba sana kumhaya sida Orissa Central University gi Vice Chancellor na President amasung Dr. Subhash Sarkar Minister of State Education na athoiba mithunglen oibiki thauramasida athoiba mithunglen na wangang laduna athuba matamda thang tabu National Games ta chalhanana bagi mahangna angam thak to honagani haiki loinana Thangta Federation of India gi team da memento pituna ikai khumnarakhi
All Jiribam Sports Association AJSN Sinduna Jiribam Higher Secondary School ki sanabungda chathariba Taramanga Suba District Level S Babaton Singh Memorial Volleyball Tournament 2023 ki ngarang sanakiba ahanba mesta 5-star Bhangai Ching Pao MBC Mahi Khulenbu set ani suinoda ani suba mesta PYC Faitolna LMYC Moto Khongbo set ani amada amadi ahum suba matcha JMT Rani Bhengna NIC Kalinagarbu set ani suinoda maitipa pikhi ngasi 5-star Bhangai Ching Pao ga Manipuri Rural Club ka ahanba match ani chuba match na RYC Ramkaijang ga MBC Mahi Khulen ga aduga ahum suba match ta JMT Rani Bheng amadi LMYC Moto Khong sanagani Ningsing Bajai tournament asi Dibong da leiba S Maniton Singi Lakhitraba Mapabungi Mingda Katpa tournament ni Aroi beda marui bapau mukhanna Anauba Nursing College Chamaga Yankhaitere Linkhatna bagi ayaba Kendra gi Mantri Mandalna ayaba pikre Silchar Town na konba mafam kharada ain kaina sajilamba sing JCB na krathokre Milal Mayai Loisang Kanglaipak Manipurna Milal Assam Panagi Luching Purelda Thodang Kusinakre Mitei na Hindu lining laudringai gi angan mamatamda palamba masak thokpa ningthausingi mitam mapam chaba yenglaga khenbiyo haina sikona phongdorogle Bharatiya Paramparik Krida Mahotsavta Assam Thangta Association gi mihut sing saruk yakre amasung District Level S Babaton Singh Memorial Volleyball Tournament makha chathari Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare